Kurumjari, SKTV News pu yengbiri ba pumna makpu MERINA oinam na taram nokchari ahanbada maruiba pau pizari. NIT Manipur ki tarahumdui suba annual convocation pangthokre state amadi nation asida chawkhat pa purakpada NIT na lawriba thaudang yamna chawwi haina Chief Minister Yumnam Khemchana phongdokre. Lakadoriba Assembly Mikhal the BJP na absolute majority fangduna mai pakani masida chingnaningai leiti haina BJP Manipur gi General Secretary P Premananda Maitaina hairi. MPSC na tharakhiba writ petition ahum Manipur High Court na dismiss tawkre candidate singi evaluated answer script numit kunthangi manungda yenghanaba khanghankre. Amasung kumapan rak suba Manipur Integrity Day ki thawra mafam kaya da pangthokre Manipur gi rang asi center na lotion gi hairabadi minute amada lotion ba yarabani haina amuko gi President Sanjoy Shorok haibam na hairi. Hauzik pau sandok na pizari. State amadi nation asida chawkhat pa purakpada NIT na lawriba thaudang yamna chawi haina Chief Minister Yumnam Khemchana phongdokre. Ngasi Imphal East ki manung chana leiba City Convention Center da National Institute of Technology NIT Manipur ki tarahumdui suba annual convocation ki thoram pangthokre. Thoram adu da NIT Manipur ki Board of Governors ki Chairperson Vajranglal Vagra, NIT Manipur ki Director Professor Dr. Divyalen Somaya Julu su sarukya ke thoram adu ki maru oiba sarukamoina B.Tech ki mahairoi chani supna taruk M.Tech ki mahairoi kuntra nipan, Master in Science ki mahairoi kunmari amadi PhD ki mahairoi kuntra mathoi punna, mahairoi chani marifutara mapan da degree certificate sing lanthok ke. Loinana mahairoi taruktana Institute Gold Medal amadi mahairoi amada Chairman Gold Medal piduna ikai kumna bud ke. Chief Minister Yumnam Khemchana makha taraduna ngarang lamsang AC gi manung chana leiba Salamda District Institution of Education and Training Diet College ama sangaba chalubada Diet ki director na hairakpada Hauzik NIT gi mahairoi singna mafamadu da laktuna mahi takpiri haina tabada yamna nungaiba phauki. Masimakna Prime Minister Narendra Modi gi manglan Viksit Bharat 2047 asi mai paknabagi achoba maram ama oiragani. NIT gi chapchaba lam ama pinabagi damak kakjige sige MLA Mayang Lambam Rameshwar na process tawri haiki. Institute of National Importance amoina aikogi state amadi national sibu sawkhat pa porakadaba NIT Manipur gi akhanaba thawdang yam song lei Matang Chatharatuna Northeast region sida NIT Manipur ki hard technical education ki primary institute singi marakta ama oibang ama NIT Manipur ki say permanent campus tugi matangda aina thamjagi ba hamduni odu soidana atuba matamda ai honorable MA legatana zaraga ai magi kinada leibanina odu matau pangthokna ba ai bona jagani Lakadoriba Mikhal asida BJP na absolute majority fangduna mai pakani masida chingnaningai leite kumja lising ani kulhumdoi gi May 3 dagi irang thokraba matungda furup khudingma kiluchingba singyauna mai pakne mifam pangthokpa si ngasigi asina ahan bani haina BJP Manipur gi State General Secretary P Premananda Maitaina phongdokre. BJP Jiriba Mandal na sinduna Bharatiya Janata Party gi Mandal Organization gi mifam ama ngasi Jiriba Municipal Council gi auditorium da Jiribam da khundaminari ba furup kanglup singi Kayana Sarugyaduna Pangthokre. Thoramadu the BJP Manipur Pradesh State General Secretary P Premananda Maitai, BJP Jiriba Mandal ki President Tahemang Panmai, Social Activist and Buddha Chandra, BJP Imphal West ki President PH Foni Maitai Amadi, Tongan Baluching Basing na Sarugyaki. P Premananda na makha taraduna Lakadoriba Manipur Legislative Assembly Mikhal asida BJP na absolute majority fangduna mai paklagani masida chingneningai karisu leite aduna irang na awaba taraba singi awaba mating pangduna amadi BJP gi mapangal kankhatna ba hona minasi masida kanagumba khara na irang makha tana sagatna ba hona batarabadi miyoi amata lemna tharoi habasi hauzik paliba lenga ki warepni Mikhal asida BJP gi mirep na sungsoi soidana mai pakani Manipur da BJP gi lengak soidana halakani haike जो जिरीबा में वायलेंस करने के लिए कोशिश किया है सबको दंडी मिलेगा कनागुबा जिरीबांगी प्रजा सिंगी
नुंगाई ना लेमिन ना बसे मसी थुगाई ना वो होना ना बदी जो आदमी वो भी दंडी देगा कोई किसी को छोड़ेगा नहीं कना तो था दो अदुना बांध लेमिनी बा पार्टी की कार्यकर्ता सिंदा कोई की माइकेटी के हाइजन बनी इलेक्शन सिनी मतम ना पुर कदो मथंग द जिरी बामदा बीजेपी की सीट अमल लो भाई बसे मसी कोई ये कंपलसरी है इसमें कोई वो डाउट नहीं है इसके लिए हम जो करना है हमारे कार्यकर्ता लोग करेंगे Manipur Public Service Commission MPSC na Manipur Information Commission MIC gi Common Order ki mayokta tharakiba writ petition ahum ngasi High Court of Manipur na dismiss tawkre. High Court of Manipur da tharakiba writ petition adu Manipur Civil Services Combined Competitive Examination 2016 gi kumja lisingani kunithoi da pangthokiba exam da saruk yakiba candidate ahumbu Right to Information RTI ki makhada makhoi gi answer script ke evaluation yenghalu haina MIC na pirakiba directive singna duna Tharakibani. Loinana Tharakiba MPSC gi writ petition ahumadubu Justice A. Guneshwar Sharmana judgment pikibani. Writ petition aduda MPSC na argue torokli basi MPSC gi policy amana answer script ke evaluation pithok payade hairakibani. Loinana masida Supreme Court ki ruling amana candidate sing na hairakpa sing opposed toki haina tharaki. Adumoinamak High Court na hairiba policy adu yenglaba matung masida athingba piriba si certified copy sing piba yadaba khaktani amadi masida candidate sing na makhoi gi answer script ke evaluation yengzage haibada athingba leite haiba yauri loinana MPSC policy ge validity asi division bench ta panduna leiri amadi masigi matangda examine tawdri haiba court na lawi Amaromda Mradul Mishra gi thaudokta Supreme Court ki ruling adu case asida pusilakli basi court na yengle masida su asengba khangnaba candidate sing na masagi answer sheet yenghanba yari Amaromda UPSC versus Angesh Kumar gi decision di case asida chenaba yaroi maram di case asida evaluation gi methodology amadi raw marksing pu haina thabani maram aduna MIC gi order asida court na mating pangduna candidate sing evaluated answer script sing asidagi nimit kunthra gi manungda pifam thokpa sel thihalaga yengna ba yathang High Court of Manipur na pikre hairi Lamdam asida thokliba kanglu furup ki irang asi central ingak na loishin ge hairabadi minute amada loishin ba yarabani adubu thabak tawraktabana makhoida thazaba thamdre haina All Manipur United Clubs Organization amuko gi president Sanjoy Sorokhaibam na phongdokre ngasi kunmapan suba Manipur Integrity Dega mari leinana amuko na sinduna mapal kangjebung da leiba polo ground gi makha thangbada leiba integrity pillar da haikalaika tamkre haikalaika tambagi thauramadu da Sanjoy Sorokhaibam na makha taraduna India lengak na paikhalak pathabak thauram singda tangkak kayada asoiba yaurakpada amuko na protest tawduna lakli Central lengak na lamdam masida chatharakli ba proxy war gi mayokta kumja lising ama chamapan marifutara taret ke April marida yamlaba miyam na rally chatunu yaningda phongdoke Haukiba kumja lising ani kulumdoi gi me ahumdagi lamdam masida thorakli bairang asi hek haubadagi yamlaba security forces thazalakli Haujikso Central Force sing thazalakpale palaitri adubu thokli bairang asidi adumak leptana thokli Kanglu furup masil kangkhong chaihali tangdu laitaba purakna bawari hanjin sanakre memorandum kaya pikre adubu haujik fawba Central lengak na kariguma masak thokpa thabak amata tawdana leiri makoi na irang asi loishin ge hairabadi minute amada loishin ba yarabani Maramasina Central lengak da thazaba thamdre chahili sing kaya dagi isana isage iramdam ngakche duna lakhi haujik su isage iramdam singak chagani atopamiyo ilaklaga leibaga singak pigado bunate mafam matam gi matungina kumjali sing ama chamapan marifutara taret ki April mari da chatkiba rally dagi hena chawba rally ama silakloi hainingai lekte haiki Akwai iram dam irai ba ijati ase ngak takadi kanara sungak we have say akwai yamna koi akwai miya mawang thonja ba phumde adna akwai iram dam irai ba ase sahi lisik ka itihas ase akwai iram dam irai ba ase akwai ngak ta kanduna la yore ngasi ju kangini adu rena hena drakane ba phongjang ihom gi akwai miya mi mang da la ko tar di amu ko na kan kimil leiroi miya wenana akwai lebo rekrai ase kangini aba amu ase ba piyam lejai hogi su government internet thangleba phongdang kudimo ekoi section na yengli akoi bi state single lord bi phirep sing ekoi mun yengli international area da lord bi sing asi ekoi mun yengli malum de awong mo sing asi na kunai asi da pirok bi saiten sing asi di ekoi iram da ire ba asi da milai amde awa ba natna oji phobudi oidi
Lamdam asigi district singda pangthoknabagum Thobal district ki Khangabokta leiba MMRC and Unity Park tasu ngasi All Thobal District United Clubs Organization aduko amadi khunai kanba maira paibi apunba lup kukampal anina khusamnaraga sinduna kunmapan suba Manipur Integrity Day 2026 ki thoram pangthokre thoramaduda amuko ge advisor and Sam Sundar aduko gi president Rajan Leisangtem amuko gi secretary organization Laishram Krishna Chandra kukampal gi President Waqf Maipak KM Blooming High Secondary School ki founder KH Menjor Mangang, Maryland Tangkhul Village ki Chief Mayarchung, Ringpam Tangkhul Village ki Chief Rinphami amadi Committee on Peaceful Coexistence Manipur CPCM ki convener Sajad Bhuya Mayumna sarugyake. Imphal West District United Clubs Organization Iuduko na Sinduna Samuro Bajar Community Hall dasu kunmapanrak suba Manipur Integrity Day 2026 ke thoram pangthokre. Thoram maduda Social Scientist Dr. Dhanavir Laishram, Iuduko gi President K Momocha, Amuko gi Vice President MM Thambau, Malampal gi President Longjam Chauba, Uchiwa Kabui Women's Society gi President Lungjanglu Kabui amadi NYSC Samuro gi President Moirangthem Lokeshwar na sarugyake. Manipur da laiba akoi group utsaga taru preliminary base punna hinginaba punna chapakminaba punna amatte oiba wakhalonda thabuk tongminaduna hinginaba Manipur gi afaba khunai ma semba aibo wakhalonsida masi bawda leptana mokona changsilni edu makha tarakpadasu hena hariba Manipur gi ngai kai na bokonar ko singa any kolpa kudimak Manipur da leiba group kudimanga kunna thakna minne wakalon nona Manipur kai hello hai wakalon sida aje badhaja ba amjari aduga loina na hariba sigumba ji india government na chathar biba Manipur thubaine gi lalong sing asidagi Manipur khunda mineriba koi group sing aduga koi Manipur da mineriba koi Kunmapanrak suba Manipur Integrity Day 2026 ngasi Jiribam District tasu All Jiribam United Clubs Association ajukana sinduna Jiribam gi Hillghat Community Hall da pangthokre ngasi ki thoramadu Mahiruilup Singh gi Luchingba Singh Jiribam da leiba tongan ba Ima Maira Paibi Singh Maitei Pangal gi Chulinau Singh Naga Chulinau Singh na Jiribam Jila Parisad ke ex Adhyaksa KH Janaki ajuka gi President Mutum Maipaksna Mangang Rongmai Naga Council Manipur Jiri Luangrian gi President Tahemang Panmai Jimet ki Lifetime President Chandam Kamal Amokok Jiribam gi President Abdus Satar All Jiribam Maira Paibi gi President S Sushila Amadi RNCM gi Joint Secretary Angwang Gonmai na sarugyake. Amaromda kunmapanlak suba Manipur Integrity Day 2026 ki thoram ngasi United Clubs Organization of Vishnupur District UCOVID Imphal Amwoba Kashuko Visco Masvuko Uvako Wansuko amadi anti-drug campaign Vishnupur District na punna kusamna senduna Ningthau Khong Awang Laikai Community Hall da pangthokre. Thoramaduda UCOVID ki President W Vasanta Amuko ge advisor Ito Tongbram Amuko gi VP Akoijam Santos Village Authority Sadhu Chirugi Bonkolun Kamai Chothegi Village Chief Thau Jatra Chothe Kha Aimol Kedogi President KS Wante former Chiru Union Manipur gi Information Secretary Ading Nishum Kom Union Manipur ge advisor T Achung Imphal gi President N Thambalai Mamadi Akivo Kwaktagi General Secretary Hanif Khan na sarugyake. aduga aikoina piningba message di hojik leiriba situation sida tenhang kaya kaina basilakba sida ada hojik aroi bona May 3 2023 sida hojik phawa Manipur da leiriba phiyam se tandu leitaba praja mayam se kram mong gi hingi noiba khangdre constitution namma gi makha da leiba basi leiriba praja mayam dugi ngak sen ga da bani
ꯑꯗꯒꯤ ꯃꯈꯣꯏ ꯀꯥꯟꯅꯅꯕ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯇꯤ ꯃꯤ ꯍꯥꯠꯂꯦ ꯗꯟꯗꯤ ꯄꯤꯗ꯭ꯔꯦ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯂꯦ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯁꯃꯥꯖ ꯑꯃ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯟꯖꯥꯁꯤꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯤ ꯆꯠꯅꯔꯤꯕ꯭ꯔꯥ ꯆꯠꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯆꯃꯝꯅꯕ ꯐꯥꯎꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ 1947 Manipur Constituency Act चनब याद्रीब्रा है वफम से मरैबाग नुंसिबा ngamdraba tunggi mirol yaifanaba khanba haitraba luchingba kayana lamdam asigi mapi mapa oirakpadagi ngasidi thokhaningdaba thodok kaya thorakpani haina campaign for just and fair delimitation JFD students wingi spokesperson Daniel Yumlembamna fongdokre Manipur leingakna August 13 tagi state asida census haugani haina thaurangliba asigi mangoinana lamdam asida NRC hana update tawgadabani haiduna miyamna taliba demand asigi chapchaba firep ama leingakna lawraba matung लाखलिबा अगस्त 3 फाउबगी मनुंगदा मियामदा खंगहंदबा तारबदी अगस्त 3 तगी मखल मखा कयागी खोंजंग संगसिलगनी हाइदुना लाउथोखिबगी सरुक अमोइना ngasi Manipur University gi main gate mamangda mahiroi singna wakat khongjang chathakre wakat khongjang aduda Daniel Yumlembamna makha taraduna lamdam asida nong makangdana mitop miyan cha sing narol da changsilakli ngasi di lamdam asigi miyam maru oina yelho furup sing da landarakre थोखनिंगदब थौदो कया थोरकली येलहमी सिंगबु कनगे हाइरबदी लमदमसिदगी मिटोप सिंग हाना खंदोक मथौ ताई मिटोप खंदोक्तना सेंसस की थबक पाइखलक पतारबदी मियामना हौरकप इहौदा थोरकप अफफतगी टेकचाक लेंगागसिना पुगदबनी हाइखे कोई हजी हजी गवर्नमेंट ना कोई अगस्त की तांग तरागा तरुक तगी हौरगा कोई पांथोकनब हाउस लिटिंग अमदी सेंसस की कोई पांथोकनब तौरिबसिगी मायोक्ता कोइना हानादै हौना हाइजकिबा NRC अपडेशन तौद्रिङै ममांगदा कोई सेंसस तौबा यारोय हाइना कोई हाइजकिबदुगी मतुंगिना कोई ngasi Manipur University कोई माइरोसिंगिसु अचौबा थौदांग अमा सिगी NRC अपडेट तौद्रिङैदा सेंसस तौगदबनि हाइबा सिगी मतांगजिदा अखोइगिसु अचौबा थौदांग लै हाइबदो कोई उटपो ओइना ngasi अखोइ Manipur University की माइरोसिंगा खुसमनरगा अखोइ हाइरिबा कोई एजिटेशन असी कोई चथजबनी स्टेट असदा NRC तौबना मिटोपना पाइसिलकदौबा लेंगाक चुकली असिदगी कन्नबगी अमत ngairaba lambi oigani haina Federation of Haumi FOH na लेंगाक तकसिलकले ngasi Federation of Haumi na thadorkiba cherolamada Manipur na India gi lengak lon manungda tinkraba matung ning tamlamba leipak oiringaida leiramba pass and permit system adu kumjali sing ama chamapan yankai mathoi gi November 19 da matamadu gi commissioner Himat Singh na lawthoke system asi hek lawthokhibaga athingba yaudana yumthangnari baleibak Bangladesh Myanmar amadi atopa leipak singdagi thomjilakpa mitop singna lamdamasi gi yelhomi singda achaubu singna ba moirakli mitop sing asini iramdamasi gi assembly fawba khudum सिलकली कुमजाली सिंह अमा चमापन मरिफुतरा अमदी कुमजाली सिंह अमा चमापन मरिफुतरा मरीदा मणिपुर लेंगाक न मिटोप खंदोक नबगी इनखिबा एग्रीमेंट अदु ngасidi कांग खथांग ओइना लेंगाक असिना थमले NRC तौबा हाइबसी सेंट्रल लेंगाक की याका येंबगी मथौ तादे मसी मणिपुर लेंगाक न मतिंग लेरगदी पांगथोकपगी हक ले मसिमक मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ इंडिया ना लिसिंगनी कुंतरुकी अप्रैल 13 दा थोकपा चेरोलमदा power conferred to the central government under the Immigration and Foreigners Act 2025 to detect, restrict their movement and to deport foreign nationals staying illegally in the country have been delegated to all state government, union territories, administration including the state government of Manipur wide MHA's notification number SO3998E date 1 month 9 2005 under section 28 of the Immigration and Foreigners Act 2005 हाइबदी स्टेट ता पावर पीरी मसिदा मणिपुर गी लेंगाकना तुमिना खंगसनदना मियामगी इहौ लाकपा ngaibasi मरम चादे हाइना चिरोलसिदा तक्सिलकले Manipur चथरिबा स्पेशल इंटेंसिव रिविजन SIR असिदा तेंगनौपाल कांगपोकपी अमदी साइकोटा अरान अहुई सक्ताकचे मयेक सेंगदबा मियोय कया ड्राफ्ट Electoral role that Yawa Tengnere Haina, Manipur State Planning Authority gi Hanagi member Thaudam Jagatna
ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi Manipur Press Club ta pangthok pa pawgi mifam amada thaudam jagat na makha taraduna tongan ba akhang hai amadi research ka mari leinana miyoi kayagi matenga loinana constituency ahum khadgat laga thizin humchin bagi thabaga se chathabani electoral roll asi ngasi di pari puri gi record amadi khudam changdam oigadori bani thengnari ba soiba kaya asi gi matang da chief electoral officer Imphal patta cherol amasu pishinduna athubu matam da demography da kaiba lakadaba fibam asigi matang da chumthokna ba haikre entry tawbada ming achauba house number lonsin naba yum anida chap manaba house number pisilamba thengnare miyoi amagi mari makhong thigatpada mama mapa mawa mapuroiba macha masu nataba others haiva category da miyoi kaya hapchilamle masimi painingai ni ECI gi guidelines ta su yaude asoiba kaya asi mafam sing adugi VLO sing na kupna yingshin ba machangi hiram asigi matang da kupna thizina ba state ki oiba committee ama sembi na ba mahak na mari lena ba singi pukning chingsin ki aduna state ki oiba committee ama sembi usi en hais adu state ki oiba independent ka doba independent experts sing yohan ba adu marui na Manipur ki population commission sigi makoi dagi makoi nominee half year ga export ama moi committee ama constitute tawre hairu kanda masagi la yo be anomalies me am singse masi phajana koi address to kanda yam transparent hoina koi me am dasu loina kangal lamaga si gei ji moi si sometimes yawani aina ngasi me am thamjali sida any genuine voters amata moi chindu kari basi sam ama yaw de ha ge moi delete to bi type jo nanti there has to be, there will be a procedure. But the same time, we are transparent, we are honestly, adu process of Sastaraga, we can also holy life, as well as point out to Simaki gravity, we are sure that Karuma Kragi as well as the later. Pre-metric amadi post-metric scholarship ke khudong chaba phangdriba mahiroi singna scholarship asigi form lakliba September 13 faubugi manungda form 1000 duna scholarship ke kana balobiu haina Minority Affairs and OBC and SC department ki director Yumnam Surasna phongdokre DIPR na sinduna netya patu tekta leiba directorate asigi office ta pangthokpa meet the press ki thoramda director Yumnam Surasna makha taraduna lamdam asida leiriba mahiroi singna phangba yaba scholarship ke form matam chana thazinduna kanaba sing lobiu chaliba chahi Englishing ani kuntaru kuntaret ki oina pre-metric amadi post-metric ki scholarship ki form thazin bagi matam lakliba September 13 fawbada thazinduna scholarship ki kanaba mahiroi sing na lobiu scholarship form thazin bagi matam adu fawba mahiroi sing na form thazilakta bana maram moiraga form thazin bagi matam sangdokpada official sing da awabo ohenbata natana matam chana scholarship ke senfam mahiroi sing da yohanbada thintha hali CM's Lyric Haiminashi Haiba program asi financial year 2025-26 ki oina approve tawduna leiraba coaching center tara da hana apply tawduna leiriba mahiroi puna lising ama supna nimfu leire masigi manung da pre-metric ki mahiroi chatret kun amadi post-metric ki mahiroi chahum kunna tha taruki oiba remedial coaching yawani hairiba coaching asida pre-metric amadi post-metric ki oina OBC amadi SC gi mahiroi sing da khudong chaba pigani internally displaced person sing yoina entrepreneurship and skill development program ESDP scheme ge financial year 2023-24 amadi 2024-25 skill training pangthok tuna tool amadi kids sing training sing de gain thokre financial year 2025-26 ke oina su skill training tawna bagi damak mari lenaba sing da taksinduna beneficiary listing ama chahum humfu humdoi da khudong chaba pinana ba state plan da yauri haina phongdoki pre-metric se da class 9 10 da OBC ki na government institute khatangni chhatra sin da pima adu masigi criteria na koi magi family income parent ki income se 2.5 lakhs da limit to adu ki manung da lai OBC na apply to ya adu ga OBC ki se da koi na day scholar da 4000 day scholar da fees per year adu ga 4000 same 4000 for hosteler CC koi central government na piba kaya scheme ni na koi sigi amount si sumoina lepser adagi pre-metric SC scholarship sidana private institute su government institute su loya sidana 3500 per annum aduga koi day scholar aduga hosteler dana up to 7000 pound ki provision le
Churachandpur district ki namanung Loktak project area de leiba Rongmai Naga village mo oiriba Jekhuluang da hangba Eklavya model residential school EMRS da Mahiroi Singh da chana thakna baningthina fanghandre haiba asiga mari lenana Manipur Commission for Protection of Child Rights MCPCR na sumotu case ama lokhatkre haire thodok asigi matang da mari lenana Churachandpur district ke deputy commissioner madi director of Tribal Affairs and Hills ta khudaki oiba thabak laukhatnaba MCPCR na khanghankhre hairi MCPCR na ngasi thorakiba cherol amada commission asina hairiba school asida tamliba mahiroi sing amadi staff sing da matik chana ba fanghandre haiba khangle mahiroi sing da thongnaba potlam sing leitabana breakfast haukiba numit kharani dagi piraktri cheraga sida mahiroi kharadi masangam dabana hidak lang thaki mathau tari mahiroi kharadi narakpadagi mayumgi ahal sing na pukre haiba khangle maramaduna laukhatliba sumatu case asiga loinana marilenaba sing na khudaki oiba mathau taba sing Silangadabani, Karino, Watliba Haibadu, Kangdoklaga, Menkatna Bohonagadabani, Loinana Tabuk Pangtokre, Haibaki action taken report ama, Matangipung Munifunipangi Manung the commission, the Pigadabani. School said that Tengnari Bukudong Chadaba Sing Mapung Fana Safari, Haibaga, Mayumda, Hankiba Mahiroi Sing, Hanjil Hangadabani Haina, Cherolasina, direction Pikre Hairi. Lainga ki amadi lanai gi hospital haibasi complementary partner amani competitor natte haina Directorate of Health Services Manipur gi director Dr. Nongthombam Hemant Kumar na fongdokre ngasi khabai soida sajiwa jail gi lambi de leiba babina hospital gi chahi ani surakpagi kumon thoram pangthokre hospital asigi F block de leiba BM auditorium da pangthokpa thoramatuda Health Services Manipur gi director Dr. Nongthombam Hemant Kumar babina group of companies ki chairman and managing director Dr. Thangjam Davali amadi babina hospital gi medical superintendent Syam Kumar Laishram na sarukyakhi Thoramgi Sarukam Moina Chahi Asige Best Employee Award ki mana amadi recognition certificate sing employee sing the Lanthoki. Nongthombam Hemant Kumar na hai Haksel gi thabak tawba haibasi anaba amada hidak thaba khaknate. Masidi nariba anaba adubu khangba amadi minungsigi thaujal amaga loinana yengsinbiba adubuni. Kunmathoi suba chahi cha sigi oinadi AI, digital health, telemedicine, robotics amadi precision medicine kaya sizinnarakpa khak natana paperless hospital ama oirakna bagi lambida sangshili. AI na doctor gi mahut sinba yakhrabasu miyoi bagi minungsi thaujal adudi kanana su sinba ngamloi. Lainga ki amadi lanai gi hospital haibasi complementary partnering competitor nate lenga ki hospital singna ataba mamalda miyamda ana layengi khudong chaba pirabasu lanai hospital singna anobu wakhalon kaya da matik charaba khulai kaya galoinana super speciality service kaya miyamda piri public hospital singda akaknaba manpower amadi resources oirabasu lenga ki scheme kaya na tengbang kaya piri haiki where hope meets compassion anabana koide laktoi se Asha Magaluna, Hop Magaluna, I see hospital Saturday, President Line Birni, I Parani, and Kalaga Hop Magalun line. Hospital that I remember missing the compassion number, Nusina Luna Bibuna, the home talk present or lying Biragadi, ultimately outcome the upper on the second. That's Hop meets compassion. So, backline kind of claim Tori this is the place where the patients can hope, come with the hope and return, in return can get the compassion from. Hauzik Paugi Marak Thana Atemba break Amalominasi. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atay khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005 259 437, Natraga 8974 209 157 da call Tobiratuna Kangi Bayagani. Break it tung the Taramno Cheri Makataba Pau Pizeri.
Manipur Leghaki Department of Social Welfare na ahal oirabasingda piba Manipur Old Age Pension Scheme MOAPS ki makhada chahi asige oina department na approve tawraklaba Hianglam Assembly Constituency ki beneficiary chahum supna mapanda beneficiary card sing yenthokpagi thawramama ngasi Langmaidong Dramatic Union LDU gi hall da pangthokre Thorambaduda Hianglam Assembly Constituency ki MLA Dr. Yumnam Radhesham Election Campaign Committee Hianglam AC ki President Yumnam Ibobi Langmaidong GP Administrative Committee ki Chairperson Yumnam Somorjit Chairperson Waikhong JP Hanagi Member CH Indrajit amasung Hianglam Jila Parisad ki Chairperson Elangbam Ratan Kumar na sarugyaki MLA Dr. Yumnam Radhesham Nahai Manipur gi hauzik leidiba anau balengak asigi telaba matam khara asida paikakadaba thabak singi manungda ahan ba khongthang oina lambi thong semgatpa thabak fangdriba naha singda thabak pina bohonaba nupi singi sanmit yauna scheme sing paikhatnaba honari Manipur da athuba matamda tangdu leitaba puraknabagi thabak sulengak na kanna paikhatli tangdu leitaba leitrabadi chawkha thaurangi thabak khak natana sanmitlon dasu soksilhali maramasina ikoina wa ngang thokpa matamda kanaguma miyoi amagi natraga kanglup amagi thamoi da sokadaba wa kari kaidonungda ngangloidabani icha isu singda su tangdu leitaba hanjil halaknaba honabada afaba pautak PC haina MLA na fongdoki main objective oire nahasing se mainstream the puraga shinthok lambi lenaba khudong sana shinba sarkar sigi aniso pata ko chatazali hai batare leibam thokpa thabak taw bigi masingthi watpana marom oidana department ma pagan solan matam oye sina maram oidana sarkar sina tangai padana hagiba mayam singdagi kharada warsa lokalaga palma sarkar sina leige matam sida Naharu is the Magi Mahiga Vidiaga Sanaba Magi Sahiga Sanaba Adu Tabukta Ekoi Tabukara Hapnaba Epume Binam Sankar Sagi Atoba Akan Mufanaba Malay Masisu Swedena Mayamda Epume Waqf Board Manipur ki CEO na Nipalak Suba Waqf Board Members Constitute tauna ba haukiba July thagi tang anida notification ama thokiba adugi matung anauba Board Members khanbagi order da non-Muslim yausilakpabu amso PSO amadi MSA loop ahum na akan mamawong dianing da bafongdokli ngasi loop ahum na puna khudek piduna thorakiba cherol amada India pummagi oina Muslim furup na Waqf Amendment Act 2025 ki mayokta leikhi Manipur ki Pangal Furupsu ek asigi mayokta akan mamong da yaning da fongdokiba laikre ngarang Waqf na thokiba anauba board members sing khanbagi order adu Pangal Furup na taraina lawba ngamloi Waqf haibasi Muslim Furup singi masjid maktab madrasa kawarstan amadi Waqf property sing yengsinaba leiba board ni adu laibak thibadi Waqf ki board member khanbada non Muslim yausilakpa sina maitai Pangal Furup ta chayet na ba ama fawhalle atopo Furup singi religious board sing lay makoigi board sing da makoigi Furup ki miyoina board member semi maramasina Waqf board ki member da non Muslim yausilakpa amadi member masing suna haptana order thorakpa si amso PSO amadi MSA loop singna akan mamong da yaningde maitai Pangal gi CSO amadi religious organization singapuna khalakhiba board member singi matangda lakliba August tarukta hatta Golapati community hall da pangthoklagani masida miyamna saruk yana bakhang halakle Imphal East District ki Khurai Chaithabi leirakta sakhangdaba singna haukiba August tang ani amadi ahumgi ahingda anirak thangna na bom pokai halambagi thodokpu yaningdaba fongdoktuna Khurai Chaithabi leirak Development Club amadi Chaithabi leirak Women's Society ki nupi kayana wakat mifam chathakre ngasi chathakhiba wakat mifam aduga mari leinana nandaibam leikai GP ki chairperson M Norendra na hai haukiba August ani gi ahing nongai matung pung ani minute kun manga chatpa matamda sakhangdaba miyoi kharana Chaithabi leirak Development Club ki mamangda bom ama pokai halamki Mathangi nimit August ahum gi ahing pung 13 minute kun mga chatpa matamda lekai asigi basaspati mayum Arun Kumari mapuroi balai khidraba bi Bhumeshwar gi yumgi bathroom nakanda bom lang sinduna pokhai halam kibani mi kungna taba lekai asida lanfam amagum thangna na numidang da bom pokhai halam basi yamna laibak thibani pendaba nungai taba leiraga su wari sanaduna waroshin purakna bokhona biu masigumba thabaga si matung da amuk hana tawbidana ba appeal tawrakli Sumba yumnakta mi sibya ko sinara ko khaiba sumba ana thangam de
यारगदी मतुंग तौबिगनु यानादब लैबा साउनाबा लैबा नत्रगना वारी सानाबदा पाव फांगदब लैबसिंगो यानाब होना बियो बोम नंगलगा वारी सुन प्रबदी अदो अखै यानिंगदे थाजबजु लैते वारी सानादना बोम नंगलगा वारी सुन प्रबदी अखै थाजब लैते मदुदा अखै थाजबदा अखै अदनो लैजदे अदुना यानादब मसे यानाबियो कना कनानो अखै खंगदे तौबदबु मोइना बोम नंगलिजे यानिंगदब साउनिंगो लैबगिदि ओरंगनी कनानो XYZ अदो अखै खंगद्रे तौबदबु हारिबो अखैगी अंगम्बा बोम नंगलिबे सेनाउसिंग दुदा अखैना अपील तौजनिंगबसे अखैगी लेकाइसदा मतुं तारकदा बोम पखाय हनबा नमै कासिनबुना चिंबा तौबिदनबा अखैगी साइडतगी थमोइसना अपील तौजरी हाइबजे स्टेट असida नागा अमदी कुकी अनिगी मरक्ता नौना थोकलिबा इरांग असina मरम ओइरगा कांतू सावल द लांजेनरखिबा नागा फुरुफ की महिरोइ सिंगदा फेडरल स्टूडेंट्स ऑर्गेनाइजेशन ऑफ कंगलेपाक फेसोक न तोंगान तोंगान ब क्लास की लाइरिक सिंग मतिंग पीखरे लाइरिक सिंग अदु फेसोक के प्रेसिडेंट के अमरजीत न लुचिंग टीम अमना कांतू सावल द चतु न पीखिबनी लाइरिक पिबादु ग मरी लेनना अमरजीत न फोंदोखिबदा लमदम असida लैमिनरिबा येलहो फुरुफ सिंग मरक्ता हे न फब मरी सागत न बा अमदी अवा अना तारकपदा मतिंग पांगना बगी वाखलोंदा ngasi gi thoram masi pangthokpani maru oina haurakliba mahairoi singi marakta amana amab mating pangnaduna hena fawa mari sagatna ba paikhatpani makha tana su tongan tongan wa thabak kaya tawkhigani haiki amaromda naga furuf ki paikai dagi su tampaki mahairoi lup amana mafam masida lakpiduna angam mating pirakpa asi yamna thagatningai ni masina ching amadi tam ani asi machin manawni haibadu hena mayek senghalle haiki हौखिबा ऑगस्ट के तांग अमगी नुमिदांग पुंग 10 मखाइरोम ताबा मतमदा लाइबक थिबा थौदोक अमदा लो न थिंख्रबा लालहौलुप कोइरेंग न लुचिंगबा योनलेफ के हाइरोक पार्ट 2 चिंगोल दगी कैप्टन एन पांदंबा अलाइस इनाउचा MPS सीरियल नंबर 1484/24 ना मनुंग मतम चादन लेखिद्रे हाइरी ngasi लो न थिंख्रबा लालहौलुप असिगे पब्लिसिटी सेक्रेटरी M सखेना खुदेक पिदुना थादोरखिबा चेरोल अमदा कैप्टन पांदंबना लेखिदबा पार्टी अमसुंग लानमी संगलुप MPA ना अवाब फोंदोरकली कैप्टन निंगथौजम इनाउचा अलाइस पांदंबा अलाइस पार्लर कुमजा 1945 की जुलाई थागी तांग 18 दा हैरोक पार्ट 2 चिंगोल दलैबा निंगथौजम सुबोन अमदि निंगथौजम ओंबी अमुलै मगे अनि सुब मचा नुपा ओइना फंगजकी UNLF ना चंगसिलिबा मियाम गी निंगतम लालहौदा महाकसु अचेत पथाजब थमदुना मसागी चही 15 सुरप मतमदा MPA गी लानमी अम ओइरखी कुमजा 2002 दा MPA गी WTF केमतगी कुनमरी सुब बैच की BMT माई पाकलबा मतुंगदा सर्विस नंबर 1484 पीदुना MPA गी लानमी अम ओइरखी कुमजा 2003 दा लान ओराइनबा लाइजांग केमता पोस्टिंग पीखी कुमजा 2005 दगी MPLF की ओइना पोस्टिंग सजिक तंपाक मोलचाम अमदी खेंजोई चिंगसांग द लेखी कुमजा 2003 की येकनबना चथरप खेंजोई ऑपरेशन दा थौना फना येकनबगा मायोकनबा लानफम दा MPA अमगी मतिक मयाई उठखी कुमजा 2012 दगी 15 की सांगलबा मतममा यूनाइटेड बेस एरिया तका द लेबा MPA की चनी मरिफु 13 बटालियन दा पोस्टिंग लेदुना मफम अदुदा यावोलुप मयाम की अपुनबा लानमी सिंगा लोइना तिनदुना यावोल की थौदांग पुरंबदा नतना MPA की अचेत पथक्सी खासी अमदी थौना फबा कथोकपगी फिदम उतलंबा कैडरमनी कुमजा 2012 दगी मणिपुर तंपाकलमदा लेरखी पार्टी सेंट्रल कमिटीना कुमजा 2013 की नवंबर 13 दा पार्टी कैडर अमा ओइना सखंखी महाकना लेखिदबा नुमित हौखिबा ऑगस्ट अमा फावबा MPA गे अचंगबा ऑफिसर अमा ओइना यावोल गे थौदांग लौरखी पार्टी की लूरबा तांककता मसागी ओइजबा थीबा ऑपर्चुनिस्ट कांगबु अमना पार्टी अमदी यावोल इहो असिबु इंडिया दा मंतिकना दुना चंगजबा गे तानफम लाकलबा मतमदा मा के असेंगबा मपुंग फाबु वाखलोन अमदी थौना अदु उतुना पार्टी गी दमक लेबलमखी निंगतम लालहौदा थवाइना पोंथा ओइख्रबा लेखिद्रबा अथौबो यावोलोय कयागी पामजरंबा मंगलान मंगफाउननबा अरोइबा मिकु फावबा थबक तौरमखी कैप्टन पांदंबना लेखिदबदा UNLF अमसुंग MPA ना अवांग थाकी यावोलगी kai खुमनबा पीबगा लोइनना इमुंग मनुंग मरुप मपीजा कयाना थेंगनाहौरिबा अवाचैनादसु थमोय सोकना सरुक यारी थवा यावद्रबा कैप्टन पांदंबगी हकचांगना मालेम लेसादा तिंदुना इंगना चिकना पोथाबा ओइरसनु हाइना चेरोल असिदा फोंदोरकले All Manipur Students Union MSUगी हुमफुमाथोई सुबा चाकलाम खोंगचट कमरी लेनना पांगथोकलिबा Regeneration Month Vishnupur District की मनुंग चनलेबा स्कूल सिंगदा MSUगी मेंबर सिंगना हंगर मास्टर्स डे 2026 की मरमदा माहिरोई सिंगदा वाफुंग कया थमख्रे
Academic campaign asigi saruk ama oina Imphal East District asu ngasi Brighter Academy School da MSU gi campaign chathaki academic campaign aduda ngasi lengak chukli pairiba miyam bulu chingduna pugodoriba miyam gi mihut oiriba sing asina miyam gi ihul khangna ngasi fawbada kadai fawba thabak thausil yatlibage haiba nainaba mathau tai lengak thausil haitabana khunai asina ihau kaya haukre thawai kaya thakre ngahaki yanaba khonadun lakli Waroishin fangdaba issue kayana mangda taduna leiri haike academic campaign asigi saruka moina MSU for self-reliant Manipur haibu akhalonda yumfa moiduna warol kaya fongdoke Imphal West District ki manung channel leiba school sing dasu academic campaign pangthoktuna nunggi oiba wahan thok haukraba puari ki thaudoki matangda mahairoi singda mamal yam labu wafam kaya fongdoke Hena chaukhotpa awonba moirang assembly constituency ama oina bagi wakhalonda tara humdoi suba Manipur Legislative Assembly mikhalda moirang AC gi intending candidate oina ba Kwakta Municipal Council Ward number 8 tagi Junus Khan mirep oiragani haina lauthokre we support Junus Khan team na sinduna ngasi mirep oigadoriba Junus Khan gi yumda pangthokiba thoramda social activist MD Abdul Matalib Jamiatul Ulma Vishnupur District के एडवाइजर MB Safiuddin, Anjuman Islahi Mausera Kwaktagi, Sardar MV Abdul Kalam, Thamnapokpi Ward number 5 की ex-member L Thoibi, Thamnapokpi Ward number 5 दगी social activist M Memtombi, Sunusifai दगी social activist L Sanjoy, Tronglaubi दगी social worker Sanayaima, Ngangklawai दगी social activist Janmen Joy, intending candidate Junus Khan Sarugyaki. Thoramaduga Mari Lenana, Junus Khan High, Houzik Moirang ACSC ki tongan mafam sing the hospital ki khudong chadaba mayok nari, school sing matik chana leitabana, lairaba imung singi angang sing kaya lairik tamba fangdana sothaduna leiri. Maramaduna dharma kanglup furup khaidaba chap manaba amagi mitengda yengbang amba communal gi wakhalon yaudaba Moirang ACSC ki sanmitlon chawkhanaba yaifanaba ngasidi miyam gi asengba mihut khanbiyo haike. Nusibiduna mai pakhan biraba matungda aina tongba thabuk dharam kya masulai adubu matang asida aina miyamda promise tawbu saina pamde marandi haukiba kyana promise tawraga mamitagi mapi taraga wasalamaga kadraba matungda hanna fogi gidaba khanna bigidaba naina bigidaba aduna maram warkana ngasidi atop wakhalonda lahe vote thoglagadi ka dito bro ka dhaga kesu tawroidabni aduna makhoi ri jaipuna lothop ya bamkai lothokada me habese haugi batam kya dagi masi bitana bisiyam amma lahe Coordinating Committee on Disturbance-Free Educational Zone Demand Thama Chupna Pangthokadaba Disturbance-Free Educational Zone Demand Campaign makha tarakpo ina ngasi Kakching District ke manung chana leiba Sugnu Higher Secondary School amadi M Ganga Academy School Sugnu da pangthokre pung amagi oiba awareness talk ama chatharaba matung mahairoi sing thoraktuna Disturbance-Free Educational Zone Demand gi kholau kaya laukhi loinana Sugnu Higher Secondary School asi ojamatik chana leitabana maram oiraga mahairoi sing da achaubu khudong chadaba kaya mayok nariba sigi matang da wafam sing fongdorakhi ngasi ahing nungai dagi MSPDCL gi matang da chathagadoriba khongjang asida education sector da ayet apan PB ba Coordinating Committee on Disturbance-Free Educational Zone Demand gi maikai dagi appeal tawrakhi School gi thengnariba mairo sing asida thengnariba saitheng sing ase si Manipur gi mairo sing ni amadi Imphal lomda leiba school amaga chap manana khanbirakanda akoi school asisu Imphal manungda leiba school amani na khanbirakana school asimasu phajani yengsanbiu waliba oja sing masing suna thambiu amadi SR gi dhadokhiba oja sing ase matam sana lahan birakanda matam sana losan birakanda angang singe masing phajana tahanmada mapung phana lerek tamhanbiu tungi khunagi mairoi ama semada government na sung mateng pangbiu haidana appeal tawsari aduga hayeng ngasigi ahing nongyai dagi kauriba MSPCL gi general strike ase education sector khuding maktadi akoi yahon biganu school amadi mairo singa sakpa matamda common view
Waqf board ki nauna chairman khalaklaba Lilong Eshi hanagi MLA Y Antas Khanbu Manipur ke chief minister yumnam Khemchana taramna okre ngasi CM secretariat pangthokiba okpagi thoram amada chief minister na Y Antas Khanbu anoba thodang asi mapung fana pangthokpa ngamnaba yaifa mangol pikhi loinana Antas Khan na mahaki mathau pangthokpada integrity dedication amaga loinana miyamgi thazaba thamduna wa ngakpa oigani board asigi chairman hablakpa haibasi Antas Khan na tawkiba thabak amadi tawba ngamba mayam adubu sakhangbo oina chairman asigi damak matik chaba miyoi oire haina haplakpo oigani haina su phongdokhi ngasi RIMS Imphal College of Nursing amadi Breastfeeding Promotion Alliance of Manipur BPAM ga punna sinduna World Breastfeeding Week 2026 ki thauram RIMS Hospital ki OPD complex ta pangthokre special manthan on kayakalp ki makha da pangthokhi ba thauram aduda breastfeeding asi mama amadi pikliba macha sing da khangdaba yadraba ithau amani haiba OPD da ladiba patient amadi attendant sing da taki As a family member, be it a father, be it a grand, be it aunt or auntie or anyone, we need to make it sure that a newborn should be given this breastfeeding. Adugi strength to the I think rest is done. Automatically breastfeeding with Toraga, the young then say Dr. Pratimana Pazava calculation, the which I am the Lama saved Tony and a Pazana Tamigre. So that's a huge money for a society like us. कोई था मदल लिसिंग तरह तरह चंगने ना डॉक्टर प्रतिमागी कैलकुलेशन में तो उगरे अदु अकोई ना सही अमा नी तो सेव तो दो is a big number and if you can save for the child then that be good saving for the family also अदु ना अकोई में हम पुना मग as a part of this RIMS big family faculty nursing security anyone need to give this information public ta कोई खंगा चाना पर family सिंग दा breastfeeding सी Handak Hyderabad pangthoki Bataramathoirak Suba All India Police Mid Judo Cluster 2026 ta saruk yaduna medal lobang amlakraba Manipur Police ki contingent ngasi Manipur gi Director General of Police na taramna oktuna harawa madinungai ba phongdokre Telangana gi Hyderabad ta haukiba July gi tang kulhumdoi dagi kuntra fawba chathakiba Taramathoi Suba All India Police Mid Judo Cluster 2026 ta Manipur Police ki contingent na ningthiba performance utuna gold medal ani silver medal ani bronze medal nipan punna medal tarani thoi wusu judo taekwondo pumse amadi karate gi masana singda lorpangam lakhibani Naurem Rosibina Devina wushu sandagi kg humfu gi female da goal ama H Shunivalana judo gi kg humfutara nipan female da goal ama and wataba maitaina wusu taulu nankwan and nangunda silver ani wusu gi taulu nandauda bronze ama CH Herozit na wushu gi taulu Taijian da bronze ama T magazine na wushu gi taulu Changkwan and Dausuda bronze ani L Samantana wushu gi taulu Nandauda bronze ama Taekwondo pumse gi chahi nimfu mathaki team eventa RK Dhanajit H Bobo Singh S Yaimathoi Singh na bronze ama M Inauton Singh na judo gi kg Marfumathoi da bronze ama amadi T Rozit Singh na karate gi kg humfu taramanga da bronze ama lorakibani Manipur Amateur Bodybuilders Association Mabana Sinduna Chahi Khudingi Leptana Chathaduna Lakpa Tara Taruklak Suba Mr. Kanglai Park 2026 Chahi Asigi Lakliba October Tang Tara Nipan na Pangthoklagani Hairi Ngasi Mabana Thadorak Pacherolamagi Matungina Championship Asi Chahi Lisang Sitna Let Ningthem Chaningol Chongtham Ongbi Ima Sanaton B Devi Memorial Trust na mapungoy sponsor oiduna Pangthoktuna Lakpani Contest Asida Sub Junior, Junior, Senior, Master Gyoina Chahi Nimfu Amadi Yankhaigi Mathag Amasung Men Physic, Women Physic amadi women bodybuilding haina tongan ba event oina short medium tall amadi super tall haina thoi hen changdam nagani maramaduna lamdam asili leiriba bodybuilding masana bu pamjaba sanaroi sing amadi gym sing na Tarataruk suba Mr. Kanglai Park Championship asida mapung fana saruk yabiu haina Manipur Amateur Bodybuilders Association mabagi mai kaidagi pauche lakle Lakliba numit kharani asida Manipur gi tongan mafamda yellow alert thambaga loina na akhak arau yauna mayai oirap
nong churagani haina Indian Meteorological Department ki Meteorological Center Imphal ki report amana khanghalakli. Report asigi matungina ngasidagi lakliba nimit mari ni habadi mari dagi lakliba tang taret fauba Manipur ki district Pumba, Imphal East, Imphal West, Thoubal, Kaching, Visnupur, Jirivam, Ukhrul, Kamjong, Senapati, Tamenglong, Kangpokpi, Noni, Chandel, Tengnopal, Churachandpur, Amadi Ferjol, Da, Khak Arau, Yang Namayay Oirap Nung, Churabayay Hari. Amaromda ICAR Regional Central Imphal Pataki Fangba report ki matungina ngasi state asida khwaidagi sabagi chang Celsius degree 19.2 oiki aduga khwaidagi ingbagi chang na Celsius degree 19.6 sinoni. Nungsati awbising manilgi chang na ayukta chada 35 aduga nungthildana chada 34 oiki. Nung chubagi chang na millimeter 3.2 oiki hairi. Hauzioribada maruiba pau amuka hanapizari. NIT Manipur ki tarahumdus annual convocation pangthokre state amadi nation asida chawkhat papurakpada NIT na lawriba thaudang yamna chawi haina Chief Minister Yumnam Khemchana phongdokre. Lakadoriba Assembly Mikhal da BJP na absolute majority phongduna mai pakani masida chingnaningai leite haina BJP Manipur ki General Secretary P Premananda Maitai na hairi. MPS in a Tharakiba writ petition of Manipur High Court na dismissed Okre candidates sing evaluated answer script na mitkuntragi manung the yenghan na bakhanghan kre. Amasung kumapanrak suba Manipur Integrity Day ki thauram mafum kaya da pangthokre Manipur gi rang asi center na lotion gi hairabading minute amada lotion ba yarabani haina amuko gi President Sanjay Sorok haibam na haire. Ngasigidamaktadi SKTV na pizaba pau matanga loisinjare Manipur miyamgi punsida khwaidagi hena maruoiba state asigi leibag asigi amadi malemgi oiba pau singidamak SKTV news meeting taduna leibiu pumna makpo amuka hana khurumjari.